Trong laubida thokhiba thodok adugi moral responsibility chief minister amadi home minister na lauduna minister fam thadokadabani haiduna Cocomi na miyam galoina na khongjang changsinba horakpada security force ka chawna mukna khrei khongjang adunga si wangkhai angom laikai da leiba wal united youth club mamangda Cocomi gi thomi singa loina na miyam na changsin khibane khongjang asigi damak lup asigi thomi amadi miyam ngasi nungthil pung anirom taba duaidagi punba hokhi khongjang loi singa duna Manipur gi chief minister amadi home minister moral ground da fam thado o haiba kholau kya lauduna club asidagi thorakpada security force na khongjang loi sing adu thatlaga thamki security force na khongjang loi sing adu thatlaga thambadagi security force amadi khongjang loi ani gi marakta chauna mukna rakhi khongjang loi sing aduna athingba adu namkhaiduna konung mamanglom da chatnaba hotnarakpadagi security force na tear gas cell kaya kaptuna khongjang loi sing adu tan khaikhi phibam adu security force na laksilaba matungda irang adu nemthaki khongjang aduga mari leinana Cocomi gi convener YK Diren hai ngarang terrorist singna tronglao bida bomb kapsinduna angang machin mawpwa ani hatkhiba amadi makhoi ani gi mamabuna tamthina sokhankhibagi thawong adugi moral responsibility pumnamak chief minister amadi home minister ani na pugadabani haiduna ngarang dagi Cocomi na miyamga loinana khongjang sangsinduna nakpane Asigumba thodok asida January ba terrorist singi mathakta lengak na chapchabe action lokhatpa ngamdaba amadi miyam saphana thamba ngamdraba lengak ki thodang asi yaningde Ngarangi thodok adu yaningdaba fongdoktuna miyamna khongjang changsinbada security force na nongmaina kapsinduna misi mina thokhankiba adugi moral responsibility su chief minister amadi home minister na lokham thoi maramaduna thodok sing asigi moral responsibility chief minister amadi home minister na lauduna khudakta minister fam thadukadabani haina mahangna fongdokhi mahangna makata na hai ngarangi thodok aduda laikhidraba sing adugi mafamda ikai khumnaba utpoina hayeng numit chuppa awaba fongdokani awaba fongdokpa sigi manungchana Lekai da hayeng miyamna mairagi khongchet chatuna lengak ki thawong asi yaningdaba fongdokpiu numidangi matamda yumthong khudingda maira katpiu loinana awaba fongdokpa sigi manungchana miyamna lengak ki loisang sing boycott tongminasi lengak na paikhatfam thokpa thabak lokalaktriba fawba lekai singda makhal makha kyagi democratic oiba khongjang changsinbiu haina mahangna makhata khi Terrorism ki action si laksin mangamdaba gomingi thawong amasung terrorism ki dumlaba thawong asibu kandem toboina lekai gi miyamna ekoi maira release piduna yaningda phongtok pibagi kongjang changsin biyo amadi tongan ba makha tarakposing da government na patik saba lokhotpam thokpa alkogi action lorok tri phawda lekai da ekoi democratic oiba kongjang yaningda ba sigomba thawong sing ase makhan makha kaya gi democratic oiba kongjang sing changsin biduna ekoi government da atumlaba akan ba pressure ma pimina si aduga hayeng si ekoi mon oiba ekoi gi nungaitaba phongdokpa numit chupa nomagi oiba nungaitaba adum loi gi taba singsi phongdoinge manung sida ekoi Manipur gi tongan ba state amusung central da leiriba ekoi gi officing ase ekoi gi maikai digi Manipur miyang gi maikai digi boycott tomina si haiba wafam sima ai thamjage ekoi na Tamjari basi koi government dumlaba chief minister amusung home minister se kudakta moral ground da fam thadokadabani minister fam kudakta minister fam kudakta